Security Force na TONGANBA mafamdagi lona Thingkhraba Lalhoulup ani ki active Cadre Ahum Phagatpa Ngamle HAIRI Police ki fangba pawman hai Manipur Police na Porompa DC Road Water Supply Complex manaktagi lona Thingkhraba Lalhoulup Prepa ki Cadre Ahum Phagatpa Ngamle HAIRI Police na pharaba miyoi adude top khongnang khong makhong land number 10 dagi RK Zone Atopa Ming Nganba Khuman Chahi Kunmangane Mangondagi demand letter mapan laptop aduki adapter amaga bag amaga mobile phone ani amade cell oina lupa lising mangabaga chamangas yauba wallet ama phagatpa ngamle mahak miyam dukan amade government officials singdagi namduna senkhai thumkhai tobada chenaba miyoi ni hairi nakal amaromda security force na lona Thingkhraba Lalhoulup KCP PWG ke active cadre ama hurai angom laikai dagi phagatpa ngamle hairi faraba miyoi adude Ngangom Rabi Atopaming Nganba Chahi Nifutarukni Mangondagi mobile phone ama phagatpa ngamle mahak Imphal area da laiba oil pump singdagi logi wangmada namduna senkhai thumkhai tobada chenaba miyoi ni hairi amaromda lona Thingkhraba Lalhoulup KCP PWG ke active cadre amaso security force na lelong usoi pokpi dagi phagatpa ngamkhre faraba miyoi adudi buyamoyum Arif Khan Chahi Kuntrani Mangondagi SIM card sing yauba mobile phone ama phagatpa ngamle Mahak Thobal District ki manung Chanalaipa Miyam Brickfield Showmill Bank Hospital School College Oil Pump Dukan amade Stone Crusher Contractor singdagi senkhai thumkhai tobada chenaba miyoi ni hairi